Miyamgi mihut oirabadi pukchel sengba amadi miyamgi hak mapung fana fanghangi haibagi wakhalon chenba changi haina Langthabal Assembly Constituency ke MLA Karam Shyam na phongdokre wafam asing asi MLA Local Area Development Fund gi makhada Langthabal kunjada laiba ibudo amadi event daw haraubungda nauna saba community hall miyam da khusin nabagi thauram da phongdokhibani thauram aduga mari lainana MLA Karam Shyam na ngasi miyam da khusin nariba fit marfu pakpa amadi fit marfu ga manga sangba Sanglen asina Assembly Constituency asida khwaidiki chawba Sanglen oire haiki mahakna makha taraduna miyamgi mihut oina haukiba chahi tara asida Assembly Constituency asigi lambi thong sing sembagi mathakta achauba Sanglen nifu hen na miyamda khusinakre miyamgi chawkhat thaurang paikhatpada thika tawbaki wakhalon leite Manung mapan fauna uhanduna chahigi oina MLA Local Area Development Fund gi senfam singshu polling khuding makta lupa lakh tara gi senfam khusin naduna haurakpani isagi lanai thabak tawbide haibagi wakhalon thadok naduna laikai gi natraga Assembly Constituency asigi chawkhat thaurang kaya paikhalakliba asida penthok minasi haina MLA na makha tarakli Aigi politics kitang tongale aigi wakhalon aigi miengse aina khanjabada rahanti tawba representative oibase yamna transparency oigadabani haibama transparency manung mapan fauna uhangadabani thamoi sengadabani kathokgadabani praja gi hak matloidabani ai whole kendra imung manungum khangadabani haiba wakhalon sida aina ngasi Uji Fawda Sahi Tara Marisida Sajagi Bas Sanglen Community Hall Club Aduga Laigi Fajaba Sanglen Sumaina or Community Hall Expansion Chagi Basi Nipu Shure Adu Langdabal Kender Rahantiki Sauna Development Awon Hong Bama La Krisidi Nasi Mayam China Nuchi Bidana Mating Bang Bidana Matam Kra Kuina Prajagi Seva Tawjaba Pangba Sida Ayam Basigi Senjing Lakbani Masigi Credit Aina Mayam the Pijari